ZUF na NSCN-IM da highway da tax Loudanaba Khanghankhre IM na thingkraba khulai paiba lalawlup Jelyangrong United Front ZUF na lalawlup Socialist Council of Nagaland Izak muiba NSCN-IM ge kedar singda maruwaina National Highway number 37 Imphal Jiribam lambida tax khomgatpa amade miyamdagi lutpat tawdanaba akanba section wahi hairakle ZUF ki Ministry of Information and Publicity media cell na thadorokpa cherol ama na hai Hauzik hairiba National Highway asida NSCN-IM gi kedar singna tax khomgatpa amade miyamdagi namhaduna sel khaiba sina maram oiraga business community khaktanatana lambi asige yellow mairom da khundariba praja singda chauna sapu pibana maram oiraga praja singna maruwaina Jelyangrong gi praja singna front asida hiram asiga mari lainana yengsinaba section wa thamlakpadage NSCN-IM ge authority singda wafam asi thambane Hauzik Jelyangrong singna khundariba mafam singda santi pamlabasu nongmai amadi crime ge culture sing NSCN-IM na sathaduna lakbana praja singna khangba ngamle madude karam tauna NSCN-IM na Jelyangrong area da changlatuna praja singdage namhaduna sel khomba village authority singbu kihanba amade hauzik paikhaliba Northern Frontier Railway gi project singda extortion tauba amade praja singbu kihan khanganbage Thogdok sing asi sathaduna lakle adubu NSCN-IM na Jelyangrong area da sathariba gannamadi crime culture asi Nagaland state ta chathaba ngamde miyambu kihan khangalaga santi khak purakpa ngamloi Jelyangrong gi area da makoiga nakna khunda minariba tribal purup singda matam kuina dage NSCN-IM na namthabiduna lakmana maram oiraga tribal purup sing amade Jelyangrong jati singna khangba ngambagi pangal hendorok lavade maduna aphaba khak purakloi maram aduna Jelyangrong area da hauzik sathariba tax khomba ganna masung violence culture amade extortion na chingba NSCN-IM gi kedar singna sathariba se khudakta lepkadabani haina cherol asina section wa thamlakle